Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Lebak sinba thungbada amuktang sizinaraga hundokpa plastic sing sizinadabagi campaign ngarangdagi hokre. Urban local body singna thasi kuntra paubugi manungda hiramasigi matangda notice thongnaba Rajya amasung Union Territory singda khangankre. Manipurda hauzik paubada COVID vaccine dose lakh 18,500 hena kapkre amasung Pradhan Mantri Narendra Modi na ngasi sarkargi scheme amu oiriba Jan Samarat portal Nai Delhi da haudoklagani. Lebak sinba thumuda amuktang sizinarga hundokwa plastic sing sizinadabagi campaign ngarangdagi hokre. Akoibagi pibam phagathanaba amasung lu nana amadi asangamana pik thalanba haiba pandamda khongjang asi sathabani. Mamang thada pangthokiba Pradhan Mantri gi Man ki Baat thauramda Sri Modi na malemgi akoibagi pibam kanba numit kamari leinana miyamna amata oina lu nanba amadi u chara thanabagi khongjang sangsin minarasi haina appeal tawki. Tha sidagi amuktang sizinaraga hundokwa plastic sing sizinnadanaba warep laukiba adudagi matungda Kendragi Housing amasung Urban Affairs Mantraloyna hiramasigi matangda Rajya amasung Union Territory singda thabak lokhatnaba advisory thokre. Swachh Bharat Mission 2.0 gi makhada urban local body kudingmangna amotpasing tokai khaidoktuna recycle tawnaba thabak lokhatnaba khangali. Hauzik phawbada urban local body lising ani chamngada amuktang sizinarga hundokpa plastic sing sizinnadanaba notice thokre. Lemawriba urban local body singna thasi kuntra phawbugi manungda notice thongnaba Rajya amasung Union Territory singda khangankre. Manipurda hauzik phawbada COVID vaccine dose lakh 18,500 hena kapkre. Masigi manungda precaution dose lising 49,758 yauri. Rajya sida hauzik phawbada COVID ki ahanba dose lakh 35,063 hena amasung anisuba dose da lakh 12,035 hena kapkre. Rajya sida hauzik COVID ki active case manga leiri. Apunba positive case lakh 1,038 Sani Niphumathoi gi manungda lakh 1,035 naba fakre. Hauzik phawbada puna sample lakh 13,019 Sani yankhai test tawkre. Mahiloi sangda aki akhang lehen babu mahiroi lup tarukna kanna yaningdaba fongdorakli. Mahiroi lup tarukna sahi tawduna thadorokpa cherolamada ngarang ayuk Imphal da leiba Little Flower School da aki akhang pibagi thawdok asi laibak thibani amasung lup tarukna thong asibu kanna yaningdaba fongdorakli. Mahiroi singbu aki tujungba yaudana mahi tamba fanganaba mari leinaba singda appeal tawrakli. Maragasida Little Flower School da bom pokahalambagi thawdok adubu yaningdaba fongdoktuna school asida ngasi wakat mifam phamgani hairi. Sarkarna hauzik sathariba war on drug ki sarukama oina Narcotic and Affairs of Border NAP na Imphal East ki ikauda achadawok sing check tawbada Kangpokwi jiladagi miweni fare. Makhoidagi kilogram ama lumba brown sugar na hina chingnaba amasung sakani panba gari macha ama fagatle hairi. Makhataba wahang pahong sathari. Haryana na yumbi oiduna hauzik sathariba Khelo India Youth Games da Manipur sanagi takaman mari lupagi ama phangduna medal tally-gi 3 subada leiri. Maharashtra na sanagi 9 lupagi mari amasung senjengi mari phangduna khwaidigi makokta aduga Haryana na sanagi 5 lupagi 3 amasung senjengi 12 phangduna ani subada leiri. Mari suba sangai trophy Veterans Football Championship ki ATG lamlongda sanakiba match ta SBA na CVFA bu panjal amasinoda amasung FC Imphal na AYVFA bu panjal mariamada thoiki. French Open ki title Spain gi Rafael Nadal na laure. Masi mahaki 13 suba title ni final da mahangna Norway gi Casper Ruud pu 3-3 shinoda maithiba pikibani. Tournament asi laubaga loinana mahangna Grand Slam title lauba kunithoi shure. Nupi gi singles final da Poland gi Iga Swiatek na America gi Coco Gauff pu straight set ta 3-3 da maithiba piki. Tabiriba pawasi Akaswani Imphal dagini. Pradhan Mantri Narendra Modi na ngasi sarkargi scheme amu oiriba Jan Samarat portal Nai Delhi da haudoklagani. Portal asi sarkargi credit scheme singa
samnaba one stop digital portal ni leibak asigi ahanba portal asina beneficiary singa lender singa hakthengana pau phawna halagani jan samar portal gi moroiba pandamdi tongan ba lam singbu sakhuthana bani Pradhan Mantri na ngasi ayuk pung 10 makhaida azadi ga Amrit Mahotsav palan tharum gi sarugam oina sayola masatagadaba kendra gi selthum amasung corporate affairs mantraloy gi iconic week thorum hogdokani thorum asigi sarugam oina Pradhan Mantri na haukiba sahi nippan asida mantraloy asina pangthokkiba thabak thorum singi digital exhibition amasu hagdokani Sri Modi na lupa ama ani manga tara amasung lupa kungi sandi satpising puthokani Bharata hauzik COVID ki active case lising kun mari shumna yankhai ni thoi leiri haukiba pung kun mari da anauba case lising ama chatru kuntra taruk thengaki hauzik phawbada me koti mari la kun taruk hena naba fakre naba phabagi changsa da marphudra nipan dasmik taret ahumni COVID positive oiba mi 15 nauna laikhidabaga loinana laichat asidagi sikiba apunba masing lakama lising kun mari hele Bharata hauzik sangsilliba COVID vaccine kapagi thabak mapung phana chathari Haukiba pung kun marida vaccine dose lak tarama thoi lising marputrani thoi hena kap kibaga loinana hauzik phawbuda vaccine dose koti chama marputra mari lak mapan lising ni futaruk hena kap kre ngasi phongba pause singi maroiba pausingi damak hauzik Wahengbam Rajesh leire Rajesh Thagachari Suni Pause sing ngasi maruina phongnariba pausingdi Nomaijing Chingi Reserve Forest u thaba changlubada thinglakpadagi funakre Khunja khara police na fare haba pau huyelan pau amasung sanaleba ki ahan be headline tori pau si narogi thogdang isel express amasung pongna phamdana ani sube headline tore World Environment Day pangthokiba amasung thoramdu da saruk yakiba Mukhyamantri N Birena August tha phawbada Manipuri mafam kyada usara lak humudra manga rom thagani Loktak Pat kangkhigadra mi paire college amada sing amamam sinaduna u thabagi thokchil paikhatlagani Lairiba sing purup amatagi nate malem imagini haiba Mukhyamantri warol asi naharogi thogdang Manipur Mail Isel Express Poknapam Maswana Thar amasung Manipur Express ki hanbe headline tori pawasi Shanghai Express Manipuri People's Chronicle amasung huyelan pawgina ani sube headline tore aduga atei pawsi singsu phongba thengnare Tamenglongda MLA Jang Henglum Pamaina Chief Guest oidina World Environment Day pangthokkibagi paw Dicham Ganfiu Mel amadi Tamenglong Times ki ahanbe headline tawri Kopkomina UNC ga loinana mitop sangsilapasingi mayokta thabak lokhalagani haiba paw Imphal Free Press Shanghai Express English People's Chronicle amasung Shanghai Express Manipuri ga ahanbe headline tawri pawasi Dicham amasung Manipur Mail gina ani sube headline ori aduga atei paw sesingasu phongba thenare Awanglong poklamdam Temchinaba pandamda nagasingna taliba dabi Indiana yare haiba alfagi chipki warol pan naga hohona masigi chairman bu Bharati Rashtrapati dagi hena sakti leinaba thorang tawri haiba paw Hills Hornbill Express ki ahanba amasung ani sube headline tawri People's Alliance for Peace and Progress Manipurna Kuki Len Lamgi matangda Pradhan Mantri da memorandum pising gibigi paw Ganfiu Mail gi ani sube headline tawri Tamenglonggi MLA na Nursing Institute Staff Quarters amasung hostel gi phibam yengsing pagi paw Tamenglong Times ki ani sube headline tawri Extrajudicial mihar kamari lenana CBI na pikhalakiba closure report court ya ki de haba paw Imphal Free Press ki ani sube headline tawre Lana PWD quarters sing the labor sing sandoko sing masak khangdok na bathabak sing haukre haba paw Shanghai Express Manipuri gi anchor kalam da phongle Narendra Modi na PM oidringagi mamangda India gi miyam ningtambagi mahau phangdana laki haiba Sarda Devi wafam Isel Express ki anchor kalam da phongle Manipur Amateur Boxing Association singduna pangthokpa 12 suba Senior Girls amasung 9 suba Junior Boys State Level Boxing Championship ta Bishnupur District na overall team champion oire haiba Khelo India Youth Games ki nini chanba numita Manipur na thangta da sanagi takman ahum amasung cycling da silver medal phanglakiba amadi games asigi hockey masana da Manipur Mighty hobugi pawsi singi sanabagi lamaida ningthina phongle Suni Thagachari Rajesh aroibada maroiba paw amuk Lebak sinba thungbada amuktang sizinarga hundokpa plastic sing sizinadabagi campaign ngarangdagi hokre urban local body sing na thasi kuntra pawbugi manungda hiramasiki matangda notice thoknaba rajya amasung union territory sing da khangan kre Manipur da hauzik phawbada COVID vaccine dose lakun mapan lising manga hena kapkre amasung Pradhan Mantri Narendra Modi na ngasi sarkar gi scheme amu oiriba Jan Samarat portal leidalida hokdoklagani pawloijare